Bihar amadi Uttar Pradesh sahukiba pung kunmarida ka hena kanba nonglei nungshit ka loinana akha arau yauna chukiba nongna maram oiraga hauzifawda miyoi marifu leikidrei yum ka yauna mana masing thaba lofum kaya amangata thokre nonglei nungshidasuna maram oiraga upambi kaya mara yauna fukpa wal ningkhaibana chingba thongdo kaya da miyoi singasi leikidabani Bihar ke Nalanda district khaktada nonglei nungshit yauna nong asana maram oiraga miyoi kunithoi leikide Math department ki madung ina lakliba pung nifunipan asidasu maghadana akanba nong churaba yai hairi disaster management department state asigi miyambu khudong thiba nangloidaba mafam da leinaba amadi maram laitana chathok sasin tawdana ba khangankrai amaromda Uttar Pradesh asu hokiba pung kunmarida akharau yauna chukiba nongna maram oiraga miyoi kunithoi leikide chief minister Yogi Adityanathna leikidraba singidamak lupa lakh mari gi ex gratia piragani haina lauthokrai